ꯑꯩꯅ MLA ꯑꯣꯏꯔꯤꯉꯩꯗꯁꯨ ꯑꯇꯣꯞꯄ ꯃꯇꯝꯗꯁꯨ ꯑꯩ ꯁꯨꯃꯥꯏꯅ ꯃꯦꯔꯤꯇꯣꯔꯤꯌꯁ ꯑꯦꯋꯥꯔꯗꯁꯀꯨꯝꯕꯁꯤꯗꯤ ꯑꯩꯗꯤ ꯁꯨꯡꯆꯠ ꯆꯠꯇꯕꯅꯤ. I have never gone. ꯆꯠꯇꯕꯅꯤ. ꯆꯠꯇꯕꯗꯁꯨ ꯑꯩꯒꯤ ꯏꯁꯥꯒꯤ ꯃꯔꯝ ꯂꯩꯗꯨꯅ ꯆꯠꯇꯕꯅꯤ. ꯉꯁꯤꯒꯤꯁꯤꯗꯤ ꯁꯉꯥꯏꯌꯨꯝꯐꯝꯅ ꯍꯟꯗꯛꯀꯤ ꯑꯥꯎꯇꯔ ꯃꯅꯤꯄꯨꯔꯁꯤꯗ ꯊꯋꯥꯏ ꯌꯥꯎꯅ ꯏꯟꯇꯔꯦꯁ ꯌꯥꯎꯕꯤꯔꯒ ꯚꯣꯠ ꯍꯥꯞꯄ ꯃꯇꯝꯗ ꯑꯩꯈꯣꯏꯅ ꯃꯁꯛ ꯈꯪꯗꯕ ꯃꯤ ꯑꯣꯏꯕ ꯇꯥꯔꯁꯨ ꯃꯍꯥꯛ ꯂꯥꯛꯄ ꯇꯥꯕ ꯇꯥꯔꯗꯤ ꯏꯁꯣꯔꯅ ꯑꯄꯥꯝꯕ ꯊꯕꯛ ꯑꯃꯈꯛ ꯑꯣꯏꯔꯁꯨ ꯑꯅꯤꯈꯛ ꯑꯣꯏꯔꯁꯨ ꯇꯧꯔꯛꯀꯅꯤ ꯍꯥꯏꯕꯒꯤ ꯑꯁꯥꯗꯨꯗ ꯚꯣꯠ ꯍꯥꯞꯄꯒ ꯀꯥꯔꯛꯄꯒꯤꯗꯃꯛꯇ ꯑꯩꯁꯨ ꯅꯣ ꯍꯥꯏꯕ ꯉꯝꯗꯕꯒꯤ ꯂꯥꯛꯆꯔꯤꯕꯅꯤ. ꯁꯤ ꯍꯪꯉꯨ ꯁꯤꯗ ꯑꯩꯈꯣꯏ ꯄꯦꯇꯤꯒ꯭ꯔꯨ ꯀꯣꯂꯦꯖꯀꯤ ꯑꯦꯁꯣꯁꯤꯌꯦꯠ ꯄ꯭ꯔꯣꯐꯦꯁꯔ ꯑꯃ ꯌꯥꯎꯔꯤ. ꯆꯠꯇꯕꯅꯦ ꯑꯩꯈꯣꯏ ꯇꯥꯡꯈꯨꯜ ꯁ꯭ꯇꯨꯗꯦꯟꯠꯁꯅ ꯀꯧꯔꯁꯨ ꯅꯥꯒꯥ ꯁ꯭ꯇꯨꯗꯦꯟꯠꯁꯅ ꯀꯧꯔꯁꯨ ꯍꯥꯏꯗꯤ ꯆꯠꯂꯣꯏ. ꯁꯤ ꯁꯣꯁꯥꯏꯇꯤ ꯍꯥꯏꯕꯁꯤ ꯑꯩꯈꯣꯏ ꯁꯣꯁꯥꯏꯇꯤ ꯍꯥꯏꯕꯁꯤ ꯇꯣꯄꯔꯁꯅ ꯁꯦꯝꯕ ꯁꯣꯁꯥꯏꯇꯤ ꯅꯠꯇꯦ. ꯀꯝꯃ꯭ꯌꯨꯅꯤꯇꯤꯅ ꯁꯦꯝꯕꯅꯤ. ꯀꯝꯃ꯭ꯌꯨꯅꯤꯇꯤꯅ ꯁꯦꯝꯕ ꯍꯥꯏꯕꯁꯤ everybody, third divisioners, second divisioners, first divisioners, letter mark holders, toppers, mayam punchitpa kandada society haina lakpani. ꯑꯩꯈꯣꯏꯅ ꯇꯣꯄꯔ ꯃꯔꯤ ꯃꯉꯥ ꯇꯔꯨꯛ ꯇꯔꯦꯠꯇꯨꯗ ꯌꯥꯝ ꯋꯥꯡꯅ ꯋꯥꯡꯅ ꯊꯥꯡꯒꯠꯄꯤꯈ꯭ꯔꯒ ꯂꯦꯝꯍꯧꯔꯤꯕ 98% commoners like you and me ꯑꯩꯈꯣꯏꯒꯨꯝꯕ commonersꯁꯤꯡꯗꯨꯗꯗꯤ substandard second class citizens type ꯇꯧꯔꯕ ꯃꯇꯝꯗ ꯁꯣꯁꯥꯏꯇꯤꯁꯤ ꯃꯅꯤꯄꯨꯔꯒꯤ ꯍꯧꯖꯤꯛ ꯐꯤꯕꯝ ꯂꯩꯔꯤꯕꯁꯤ ꯑꯗꯨꯅꯅꯤ ꯊꯣꯛꯂꯛꯏꯁꯦ. ꯁꯤꯅꯤ ꯑꯩꯗꯤ ꯌꯥꯗꯦ. ꯌꯥꯝ ꯊꯥꯒꯠꯅꯤꯡꯉꯦ, ꯌꯥꯝ ꯍꯔꯥꯎꯋꯦ. ꯑꯉꯥꯡꯁꯤꯡꯅ ꯂꯥꯏꯔꯤꯛ ꯐꯖꯅ ꯇꯝꯗꯨꯅ ꯃꯤ ꯑꯣꯏꯕ ꯍꯥꯏꯕꯁꯤꯗꯤ ꯁꯣꯁꯥꯏꯇꯤꯗ ꯃꯤ ꯑꯐꯕ ꯑꯣꯏꯅꯕꯒꯤꯗꯃꯛꯇ ꯂꯥꯏꯔꯤꯛ ꯑꯐꯕ ꯇꯝꯂꯤꯕꯅꯤ. ꯑꯩ ꯄꯤꯛꯅ ꯌꯥꯝ ꯄꯤꯛꯄ ꯃꯇꯝꯗꯒꯤ ꯆꯍꯤ 5-6 ꯃꯇꯝꯗꯒꯤ ꯍꯣꯁꯇꯦꯜꯗ ꯊꯝꯈ꯭ꯔꯕꯅꯤ ꯑꯩꯈꯣꯏꯁꯤ. ꯑꯩꯈꯣꯏ ꯄ꯭ꯔꯤꯟꯁꯤꯄꯜ ꯈꯣꯏꯁꯤꯁꯨ ꯕ꯭ꯔꯤꯇꯤꯁꯔꯁ ꯈꯣꯏ ꯑꯥꯏꯔꯤꯁ ꯈꯣꯏ ꯃꯄꯥꯟꯒꯤ ꯃꯤ ꯉꯥꯛꯇꯅ ꯑꯣꯏꯔꯒ ꯂꯥꯛꯄꯅꯤ. ꯚꯦꯂ꯭ꯌꯨꯁ ꯏꯟ ꯂꯥꯏꯐ ꯃꯣꯏꯅ ꯇꯥꯛꯄꯤꯕꯁꯤ ꯊꯥꯏꯅꯗꯤ ꯀꯨꯏ ꯌꯥꯝ ꯀꯨꯏꯔꯛꯈ꯭ꯔꯦ. ꯄꯤꯛꯂꯤꯉꯩꯗ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗ ꯑꯆꯨꯝꯕ ꯀꯔꯤ ꯑꯔꯥꯟꯕ ꯀꯔꯤ ꯈꯪꯗꯕ ꯃꯇꯝꯗꯨꯗ ꯊꯋꯥꯏꯗ ꯄꯥꯝꯖꯕ ꯃꯌꯥꯝ ꯃꯤꯠꯇ ꯎꯕ ꯃꯌꯥꯝꯁꯤ ꯑꯐꯕꯅꯤ ꯍꯥꯏꯕ ꯄꯣꯠ ꯃꯌꯥꯝ ꯄꯥꯝꯂꯒ ꯆꯠꯄ ꯋꯤꯠ ꯄꯦꯁꯟ ꯅꯨꯡꯁꯤꯖꯔꯒ ꯂꯥꯟꯕ ꯌꯥꯗꯕ ꯍꯣꯔꯦꯟ ꯀꯣꯟꯅ ꯇꯨꯔꯨꯕ ꯇꯥꯔꯁꯨ ꯊꯋꯥꯏꯗ ꯄꯥꯝꯖꯔꯒ ꯀꯣꯛꯇ ꯁꯥꯟꯅꯔꯒ ꯐꯠꯇꯕꯅꯤ ꯈꯪꯅ ꯈꯪꯅ ꯆꯪꯕ ꯅꯠꯇꯕꯅꯤꯅ ꯏꯁꯣꯔꯅꯁꯨ ꯀꯣꯛꯄꯤꯕꯅꯤ ꯑꯗꯨꯗꯤ ꯁꯣꯁꯥꯏꯇꯤꯅ ꯖꯥꯇꯤꯅꯁꯨ ꯀꯣꯛꯄꯤꯕꯅꯤ. ꯑꯗꯨꯒꯤ ꯅꯍꯥꯁꯤꯡꯁꯦ ꯄꯤꯛꯂꯤꯉꯩ ꯃꯇꯝꯗ ꯑꯩꯈꯣꯏꯕꯨ ꯑꯩ ꯄꯤꯛꯂꯤꯉꯩꯗꯗꯤ ꯑꯅꯤ ꯇꯝꯕꯤꯌꯦ. ꯑꯩꯒꯤ ꯐꯥꯔꯁꯠ ꯄ꯭ꯔꯤꯟꯁꯤꯄꯜꯅ ꯇꯝꯃꯤꯟꯅꯔꯤꯕ ꯅꯪꯒꯤ ꯍꯦꯛ ꯐꯝꯃꯤꯟꯅꯔꯤꯕ ꯕꯦꯟꯆ ꯐꯝꯃꯤꯟꯅꯕ ꯁꯤꯡꯒꯜ ꯕꯦꯟꯆ ꯅꯠꯇꯕ ꯗꯕꯜ ꯇ꯭ꯋꯤꯟ ꯕꯦꯟꯆ ꯉꯥꯛꯇꯅꯦ. ꯕꯦꯟꯆ ꯇꯦꯕꯜ ꯄꯨꯟꯕꯗꯨꯗ ꯅꯪ ꯐꯝꯃꯤꯟꯅꯔꯤꯕ ꯃꯤꯗꯨꯗ ꯅꯪ ꯐꯖꯅ ꯅꯨꯡꯁꯤꯗ꯭ꯔꯗꯤ ꯏꯐ ꯌꯨ ꯗꯣꯟꯠ ꯅꯣ ꯑꯕꯥꯎꯠ ꯅꯪꯅ ꯐꯝꯃꯤꯟꯅꯔꯤꯕ ꯃꯤꯗꯨꯒꯤ ꯃꯃꯥ ꯃꯄꯥ ꯀꯅꯥꯔꯥ, ꯃꯥꯒꯤ ꯃꯆꯤꯟ ꯃꯅꯥꯎ ꯀꯌꯥ ꯂꯩꯕ꯭ꯔꯥ, ꯃꯥ ꯀꯔꯝꯕ ꯃꯐꯝꯗꯒꯤꯔꯥ, ꯃꯥ ꯀꯔꯝꯕ ꯀꯔꯤꯅꯣ ꯁꯤ ꯂꯣꯏꯅꯃꯛ ꯗꯤꯇꯦꯜꯁꯤ ꯕꯥꯏ ꯗꯤ ꯑꯦꯟড ꯑꯣꯐ ꯀꯨꯏꯔꯛꯄ ꯀꯥꯟꯗ ꯇꯞꯅ ꯌꯦꯡꯂꯛꯄ ꯀꯥꯟꯗ ꯑꯩꯒ ꯂꯩꯃꯤꯟꯅꯔꯤꯕ ꯃꯤꯗꯨ ꯃꯥꯒꯤ ꯃꯅꯨꯡ ꯃꯄꯥꯟ ꯈꯪꯕ ꯀꯥꯟꯗꯨꯗ ꯏꯕꯥꯅꯤ ꯆꯥꯟꯅꯔꯒ ꯅꯨꯡꯁꯤꯔꯒ ꯆꯠꯄ ꯃꯇꯝꯗꯨꯗ after knowing everything about the person next to me ꯑꯩꯒ ꯂꯩꯃꯤꯟꯅꯔꯤꯕ ꯁ꯭ꯀꯨꯜ ꯇꯝꯃꯤꯟꯅꯔꯒ ꯄꯤꯛꯂꯤꯉꯩ ꯃꯇꯝꯗꯒꯤ ꯃꯤꯉꯣꯟꯗ ꯅꯨꯡꯁꯤꯕ ꯍꯩꯌꯣ ꯍꯥꯏꯕ ꯃꯦꯁꯦꯖ ꯑꯣꯏꯔꯝꯃꯤ. ꯃꯤ ꯅꯨꯡꯁꯤꯕ ꯍꯩꯕ ꯍꯥꯏꯕꯁꯤ ꯆꯥꯎꯈ꯭ꯔꯕ ꯃꯇꯨꯡꯗ ꯅꯪ PhD ꯇꯝꯕ ꯂꯣꯏꯈ꯭ꯔꯕ ꯃꯇꯨꯡꯗ ꯇꯝꯕ ꯍꯩꯔꯣꯏ ꯁꯨꯡꯌꯥ ꯌꯥꯔꯣꯏ. ꯑꯍꯟꯁꯤꯡꯅ ꯍꯥꯏꯕ ꯂꯩ, ꯍꯨꯏꯁꯤ ꯃꯃꯩ ꯐꯩꯈ꯭ꯔꯕ ꯍꯨꯏꯁꯤ ꯅꯪꯅ ꯆꯤꯡꯂꯒ ꯁꯦꯂꯣꯇꯦꯞ ꯅꯞꯄꯒ ꯆꯨꯝꯊꯣꯛꯄ ꯌꯥꯕ ꯑꯦꯅꯤꯊꯤꯡ ꯇꯧꯔꯁꯨ ꯆꯨꯝꯊꯣꯛꯄ ꯌꯥꯗꯦ ꯍꯥꯏꯕꯁꯤ ꯀꯔꯤꯒꯨꯝꯕ ꯈꯣꯏꯔꯒ ꯂꯩꯕꯗꯤ ꯈꯣꯏꯕꯅꯤ ꯌꯥꯗꯕꯅꯤ. ꯑꯗꯨꯕꯨ ꯄꯤꯛꯂꯤꯉꯩ ꯃꯇꯝꯗꯒꯤ ꯅꯪꯒ ꯐꯝꯃꯤꯟꯅꯔꯤꯕ ꯀ꯭ꯂꯥꯁꯔꯨꯝꯗ ꯐꯝꯃꯤꯟꯅꯔꯤꯕ ꯃꯤꯗꯨꯗ ꯅꯪ ꯅꯨꯡꯁꯤꯕ ꯍꯩꯇ꯭ꯔꯗꯤ ꯁꯣꯁꯥꯏꯇꯤ ꯌꯥꯗ꯭ꯔꯦ, ꯁꯣꯁꯥꯏꯇꯤ ꯐꯠꯇ꯭ꯔꯦ, ꯁꯣꯁꯥꯏꯇꯤ ꯇꯦꯛꯅꯈ꯭ꯔꯦ ꯍꯥꯏꯕꯗꯣ ꯅꯁꯥꯗ ꯕ꯭ꯂꯦꯝ ꯇꯧ. ꯃꯤꯉꯣꯟꯗ ꯇꯧꯒꯅꯨ. ꯃꯤ ꯇꯧꯕ ꯌꯥꯗꯦ. ꯑꯩꯉꯣꯟꯗ ꯆꯥꯟꯁ ꯏꯁꯣꯔꯅ ꯄꯤꯔꯦ, ꯀ꯭ꯂꯥꯁꯅ ꯄꯤꯔꯦ, ꯑꯣꯖꯥꯅ ꯄꯤꯔꯦ, ꯁꯣꯁꯥꯏꯇꯤꯅ ꯑꯩꯉꯣꯟꯗ ꯃꯇꯝ ꯄꯤꯔꯦ. ꯕꯤꯜ ꯌꯣꯔ ꯁꯣꯁꯥꯏꯇꯤ. ꯅꯁꯥꯒꯤ ꯁꯦꯝꯒꯠꯀꯗꯕꯅꯤ, ꯃꯤꯒꯤ ꯁꯦꯝꯒꯗꯕ ꯅꯠꯇꯕꯅꯤꯀꯣ ꯏꯆꯥꯁꯤꯡ. ꯌꯨ ꯑꯥꯔ ꯃꯦꯀꯤꯡ ꯌꯣꯔ ꯁꯣꯁꯥꯏꯇꯤ. ꯅꯁꯥꯒꯤ ꯁꯦꯝꯒꯗꯕ ꯃꯇꯝꯗꯨꯗ ꯅꯪꯉꯣꯟꯗ ꯃꯤ ꯅꯨꯡꯁꯤꯍꯟꯅꯤꯡꯂꯒ ꯅꯪꯅ ꯄꯤꯛꯂꯤꯉꯩꯗ ꯑꯐꯕ ꯑꯃꯨꯕ ꯑꯉꯧꯕ ꯑꯇꯦꯛꯄ ꯑꯀꯥꯏꯕ ꯈꯪꯗ꯭ꯔꯤꯉꯩ ꯃꯇꯝ ꯐꯥꯎꯗ ꯅꯪ ꯃꯤ ꯅꯨꯡꯁꯤꯕ ꯇꯝꯍꯧꯗ꯭ꯔꯗꯤꯀꯣ ꯃꯤꯅꯁꯨ ꯅꯪꯉꯣꯟꯗ ꯁꯨꯛꯅꯨꯡ ꯅꯨꯡꯁꯤꯔꯣꯏ. ꯑꯗꯨꯒꯨꯝꯕ ꯁꯃꯥꯖꯇꯨ ꯁꯦꯝꯒꯠꯂꯣꯏꯁꯦ. ꯃꯅꯤꯄꯨꯔꯁꯤ ꯑꯩꯒꯤ ꯋꯥꯈꯜꯗ ꯑꯗꯨ ꯌꯥꯝꯃꯟꯈ꯭ꯔꯦꯅ ꯂꯧꯋꯦ.
이자신다 파잖아 하이닝에 아하나만데서 파잖아 하이닝에 이제 상하이 범나 농시 짜르나 파잖아 칸도금이 우풀되기 라파 타이닝이 맞다보다 하우마자 해보도 우풀되기 라파 땅풀마자 아마 하우마자 아마고 타자라도 뭐 비바 해보시 애기 타와이기 메시지 비는 것이 파마 상하이 뭐 모시노 15years 자히 따라 하나하다 15 years 될라크래 하는 것도 이나우 수저구마수 에이수 한 오락도 맞담두다 한참 그래도 맞담두다 상하이 범시 농당풍 바로도 오로 뿡아니도 오로 뿡마도 오로 폴리스 달까 또데 까리쇼 달까 또데 누피오로 누파오로 anybody is free to go in and out or up and down 마샤나 쩌쩌가 맞담다 그리기도 하여가 사마지도나 소사이티도나 이샤나 셈도 그러가 아파봐 뭐 온 그래 해보시 아주 success 하이브데 이샤게 되었다 이나우 소자